ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯑꯌꯨꯛꯀꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯌꯦꯡꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯕꯥꯕꯤꯅꯥ ꯋꯥꯏꯈꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯐꯨꯔꯨꯞ ꯑꯀꯟꯅꯕ ꯑꯆꯨꯝꯕ ꯇꯧꯕ ꯀꯤꯔꯒꯗꯤ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯕꯤꯔꯛꯀꯅꯨ ꯑꯦꯟ ꯕꯤꯔꯦꯟ꯫ ꯐꯨꯔꯨꯞ ꯃꯁꯦꯟ ꯈꯠꯅꯅꯕ ꯇꯣꯉꯥ ꯁꯟꯗꯣꯛꯄꯁꯤꯡ ꯐꯥꯗꯨꯅ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ꯫ ꯏꯔꯝꯗꯝ ꯏꯐꯨꯔꯨꯞ ꯑꯁꯤꯕꯨ ꯀꯟꯅꯅꯕ ꯑꯆꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯀꯤꯕꯁꯤꯡꯗꯤ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯕꯤꯔꯛꯀꯅꯨ꯫ ꯂꯣꯏꯅꯅ ꯐꯨꯔꯨꯞ ꯃꯁꯦꯟ ꯈꯠꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯣꯉꯥ ꯁꯟꯗꯣꯛꯄꯁꯤꯡ ꯐꯥꯗꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯀꯥꯗꯔ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯦꯕꯔ ꯀꯥꯔꯗꯀꯤ ꯕꯦꯅꯤꯐꯤꯠ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁ꯭ꯀꯤꯝ ꯂꯦꯕꯔ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯟড ꯑꯣꯔꯗꯤꯅꯔꯤꯁꯤꯞꯀꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯕꯤꯜꯗꯤꯡ ꯑꯦꯟꯗ ꯑꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯀꯔꯁ ꯕꯣꯔꯗꯇ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯣꯂꯤꯇꯤꯛꯁ ꯃꯆꯥ ꯃꯆꯥ ꯇꯧꯗꯨꯅ ꯆꯤꯡꯊꯅꯗꯨꯅ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯃꯠꯇ ꯑꯣꯏꯅ ꯆꯨꯡꯁꯤꯟꯅꯅꯕ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯏꯐꯅꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯃꯤꯟꯅꯁꯤ꯫ ꯃꯤꯑꯣꯏ ꯑꯃꯅ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯤ ꯏꯔꯝꯗꯝ ꯏꯐꯨꯔꯨꯞ ꯑꯁꯤ ꯌꯥꯏꯐꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯒꯦ ꯈꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯎꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥꯅ ꯁꯥꯎꯈꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯋꯥꯔꯧꯈꯤꯅꯤ ꯍꯥꯏꯅ ꯀꯤꯕꯗꯒꯤ ꯏꯁꯥꯒꯤ ꯏꯐꯨꯔꯨꯞ ꯐꯥꯎꯕ ꯌꯣꯟꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯒꯗꯤ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯕꯤꯔꯛꯀꯅꯨ꯫ ꯑꯆꯨꯝꯕ ꯑꯁꯦꯡꯕꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯂꯣꯏꯗꯕ ꯌꯥꯅ ꯌꯥꯅꯕ ꯆꯠꯇꯨꯅ ꯄꯣꯂꯤꯇꯤꯛꯁꯄꯨ ꯁꯥꯟꯅꯔꯝꯕꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤꯕꯅꯤ꯫ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯤꯗꯤ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯌꯥꯏꯐꯅꯕ ꯃꯁꯤꯒꯤ ꯄꯣꯔꯝ ꯌꯥꯠꯄ ꯑꯗꯨꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯕꯥꯛꯀꯤ ꯆꯤꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯣꯉꯥ ꯁꯟꯗꯣꯛꯇꯨꯅ ꯐꯨꯔꯨꯞ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯅꯕ ꯑꯇꯝꯅꯅ ꯁꯤꯡꯕ ꯌꯥꯎꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯤꯗꯣꯛꯇꯨꯅ ꯐꯥꯒꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯨꯝꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯒꯠꯇꯨꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯇꯪꯗꯨ ꯂꯩꯇꯥꯅꯕ ꯍꯟꯖꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯦꯅꯤꯠ ꯖꯣꯁꯤ ꯑꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2019ꯒꯤ ꯃꯇꯝ ꯍꯥꯏꯕꯗꯤ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛꯅ ꯅꯧꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯨ ꯁꯤ ꯑꯦꯝꯅ ꯊꯕꯛ ꯇꯧꯔꯝꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝꯒꯤ ꯏꯁꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯟꯇꯔꯦꯛꯠ ꯇꯧꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯂꯥꯈ 30 ꯔꯣꯝ ꯑꯁꯤꯒꯤ ꯁꯦꯟꯊꯣꯛ ꯅꯤꯡꯊꯤꯅ ꯂꯩꯍꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯗꯥꯏꯔꯦꯛꯠ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔꯒꯤ ꯈꯨꯠꯊꯥꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯦꯕꯔ ꯀꯥꯔꯗ ꯄꯥꯏꯕ ꯃꯤꯑꯣꯏ 5,415ꯗ ꯄꯨꯟꯅ ꯂꯨꯄꯥ ꯀꯣꯔ 2 ꯍꯦꯟꯅ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯃꯊꯛꯇ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯂꯦꯕꯔ ꯀꯥꯔꯗ ꯄꯥꯏꯕ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯏꯃꯨꯡ ꯑꯃꯗ ꯂꯨꯄꯥ 5,500 ꯋꯥꯟ ꯇꯥꯏꯝ ꯑꯃꯗꯁꯨ ꯄꯤꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄꯒꯤꯗꯃꯛ ꯂꯦꯕꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯕꯨ ꯊꯥꯒꯠꯂꯤ꯫ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯃꯈꯜ ꯀꯌꯥꯒꯤ ꯁ꯭ꯀꯤꯝ ꯀꯌꯥꯃꯔꯨꯝ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯨꯝꯖꯥ 2019ꯒꯤ ꯖꯅꯨꯋꯥꯔꯤꯒꯤ ꯇꯥꯡ 12ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯍꯧꯗꯣꯛꯇꯨꯅ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯔꯀꯔꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯀꯧꯕ ꯁ꯭ꯀꯤꯝ ꯑꯃꯁꯨ ꯍꯧꯗꯣꯛꯇꯨꯅ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯇꯣꯉꯥꯟꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯅꯥꯒꯥꯁꯤꯡꯅ ꯃꯈꯜ ꯚꯤꯂꯦꯖ ꯑꯦꯔꯤꯌꯥꯗ ꯃꯇꯝ ꯀꯛꯇꯅ ꯕꯟꯗ ꯆꯠꯊꯈ꯭ꯔꯦ꯫ ꯂꯩꯂꯣꯟꯒꯤ ꯈꯨꯟꯖꯥꯁꯤꯡ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯈꯨꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯤ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯦ ꯋꯤꯔꯤꯌꯝꯗ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯅꯨꯄꯤ ꯑꯃ ꯀꯨꯀꯤꯁꯤꯡꯅ ꯐꯨꯔꯝꯕꯒꯤ ꯋꯥꯊꯣꯛ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯁꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯅꯥꯒꯥꯁꯤꯡꯅ ꯃꯈꯜ ꯑꯦꯔꯤꯌꯥꯗ ꯃꯇꯝ ꯀꯛꯇꯅ ꯕꯟꯗ ꯀꯧꯁꯤꯟꯈ꯭ꯔꯦ꯫
ꯈꯣꯟꯁꯥꯈꯨꯟꯒ ꯇꯥꯏꯅꯕꯅ ꯂꯩꯔꯤꯕ ꯂꯩꯂꯣꯟ ꯀꯨꯀꯤ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯈꯨꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯅꯝꯗꯨꯅ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯣꯟꯁꯥꯈꯨꯟ ꯈꯣꯟꯁꯥꯔꯥꯝ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯈꯣꯟꯁꯥꯈꯨꯟ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ, ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯆꯤꯐꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯊꯥꯗꯣꯛꯇꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯃꯃꯥꯡꯉꯩꯗꯒꯤ ꯆꯠꯅꯔꯛꯂꯤꯕ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯊꯨꯒꯥꯏꯔꯛꯂꯤꯕꯅꯤ, ꯅꯥꯒꯥꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ, ꯈꯨꯜ ꯑꯁꯤ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯍꯧꯖꯤꯛ ꯈꯨꯟꯗꯥꯔꯤꯕ ꯂꯩꯂꯣꯟ ꯇꯐꯥꯏ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯈꯣꯟꯁꯥꯔꯥꯝ ꯅꯥꯒꯥꯁꯤꯡꯒꯤ ꯑꯁꯦꯡꯕ ꯂꯝꯗ ꯂꯤꯖ ꯑꯣꯏꯅ ꯊꯤꯗꯨꯅ ꯂꯩꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯃꯔꯣꯝ ꯆꯠꯊꯗꯨꯅ ꯅꯥꯒꯥꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯁꯤꯟꯅꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯦ꯫ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯅ ꯀꯌꯥꯃꯔꯨꯝ ꯍꯥꯟꯅ ꯉꯥꯛꯄꯤꯗꯨꯅ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯑꯣꯏꯅ ꯊꯣꯛꯂꯦ, ꯂꯣꯏꯅꯅ ꯈꯥꯡꯕ ꯀꯟꯕꯒꯤ ꯄꯥꯡꯒꯜ ꯂꯥꯟꯈ꯭ꯔꯦ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯩꯂꯣꯟ ꯈꯨꯟꯗ ꯈꯣꯟꯁꯥꯈꯨꯟꯒꯤ ꯑꯁꯤꯟꯕ ꯂꯝꯗ ꯂꯩꯕ ꯌꯥꯕꯒꯤ ꯂꯤꯖꯀꯤ ꯃꯇꯝꯗꯨꯁꯨ ꯃꯃꯥꯡꯊꯛꯇꯒꯤ ꯂꯣꯏꯗꯨꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯂꯣꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯉꯁꯤꯗꯒꯤ ꯊꯥꯔꯒ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯈꯨꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯟ ꯑꯁꯤꯗꯒꯤ ꯅꯝꯗꯨꯅ ꯇꯥꯟꯊꯣꯛꯀꯅꯤ, ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇꯒꯤ ꯆꯩꯆꯥꯛ ꯄꯨꯕ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯛꯈꯤꯕ IDP ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯁ꯭ꯄꯤꯁꯤꯑꯦꯜ ꯄꯦꯀꯦꯖ ꯑꯊꯨꯕꯗ ꯄꯤꯊꯣꯛꯀꯗꯕꯅꯤ꯫ CMUC ꯄꯥꯔꯇꯤꯒꯤ MLAꯁꯤꯡ ꯀꯥꯎ ꯊꯥꯕꯗꯨꯅ ꯊꯥꯔꯤ꯫ ꯖꯣꯏꯀꯨꯃꯥꯔ NPPꯅ ꯁ꯭ꯇꯦꯠꯀꯤ BJP ꯂꯩꯉꯥꯛ ꯁꯧꯒꯠꯄ ꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯔꯇꯤ ꯑꯁꯤ MLA ꯈꯔꯅ ꯁ꯭ꯇꯦꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯗꯨꯃꯛ ꯌꯥꯎꯁꯤꯜꯂꯒ ꯂꯩꯔꯤꯕ ꯑꯁꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ ꯑꯗꯨ ꯀꯥꯎ ꯊꯥꯕꯒꯨꯝꯅ ꯊꯥꯈ꯭ꯔꯕꯅꯤ ꯍꯥꯏꯅ NPP ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ Y ꯖꯣꯏꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯑꯖꯣꯏꯀꯨꯃꯥꯔ ꯕꯥꯚꯜꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩ, ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯆꯠꯊꯔꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯀꯌꯥ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯒꯤ ꯇꯧꯔꯝꯕ ꯊꯕꯛ ꯏꯔꯥꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯧꯅ ꯁꯣꯛꯆꯤꯜꯂꯔꯣꯏ꯫ HMPV ꯑꯅꯧꯕ ꯂꯩꯅꯥ ꯅꯠꯇꯦ, ꯗꯤꯔꯦꯛꯇꯔ ꯍꯦꯜꯊ ꯋꯨꯃꯦꯟ ꯃꯦꯇꯥꯅ꯭ꯌꯨꯚꯥꯏꯔꯁ ꯑꯁꯤ ꯑꯅꯧꯕ ꯂꯩꯅꯥ ꯑꯃ ꯅꯠꯇꯦ, ꯃꯁꯤ ꯀꯨꯝꯖꯥ 2001ꯗꯒꯤ ꯍꯧꯅ ꯄꯨꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯕ ꯅꯨꯡꯁꯥ ꯍꯣꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯑꯅꯥꯕꯅꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯊꯣꯏꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯗꯤꯔꯦꯛꯇꯔ ꯍꯦꯜꯊ ꯁꯔꯚꯤꯁ ꯗꯣꯛꯇꯔ ꯆꯣꯝꯕ ꯒꯥꯡꯉꯃꯩꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯋꯨꯃꯦꯟ ꯃꯦꯇꯥꯅ꯭ꯌꯨꯚꯥꯏꯔꯁ ꯑꯁꯤ ꯀꯨꯝꯖꯥ 2021ꯗ ꯄꯨꯊꯣꯛꯈꯤꯕ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯑꯅꯥꯕ ꯑꯃꯅꯤ꯫ ꯃꯁꯤ ꯑꯅꯧꯕ ꯚꯥꯏꯔꯁ ꯑꯃ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯂꯥꯏꯆꯠ ꯑꯣꯏꯅ ꯁꯟꯗꯣꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯄꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯂꯥꯏꯑꯣꯡ ꯑꯁꯤ ꯑꯇꯩ ꯔꯤꯄꯣꯔꯇꯔꯁꯤꯡꯅꯁꯨ ꯚꯥꯏꯔꯦꯜ ꯏꯟꯐ꯭ꯂꯨꯑꯦꯟꯖꯥꯒ ꯃꯥꯟꯅꯩ꯫